Hojik Donald Trump na Ukraine ki damakta thabak khara subri ne amasung masi manungta subase suweb lepte aduka Ukraine se US na inthokre khoi sibu inthokraga tumin na leiba type to nate na khoi taunaro ai khoi na khoi da mateng tawroi haiba adu khakna loichin bana tenga si Donald Trump na order tawkre maduti makhoi ki United States pu puriba army ki main chief ado amasung makta taseng eng selipa Ukraine ki affairs ta Ukraine ki war so far eng selipa adu kumba officer du kaukre adu ka hai maduti Joe Biden matam ta Ukraine da USA ki pi ki bakhuchu khulai sing to madu kari no madu sing ga loina hojik Joe Biden salam dai ta already sanction to duna tharam lapa adu kumba khuchu khulai mauda long range missile ki ateng yauri tanks yauri amode artillery bomb top mam yauri masipur mag just poem na pi torga Ukraine thin ga tar mangai ra pa adu kum bamong da sanction to duna loina ready to duna Joe Biden sat khiba madu kum pot sing atu loina ki loina hojik halt to thingu hai kre masi worldwide te am ngang khong neinariba pham ni Trump na hai kre madudi ai khoi na khoi da 8 ki centum paisa pi pa thing ba ta te hojik ai khoi gi a da leiba Ukraine da hojik use story pa masi air defense system patriotic kana mong gi seasonary madu faw da hojik tap na loina kor ka dori aduga asuma su hairi madi US ki officer kaya makoi gi army kaya Ukraine gi dress se laga lot na thup na Ukraine gi army sing da train tori missile kam kap kani top karam kap kani aduga automatic ki oipa mechanics ki scientific ki high profile ki adugumba khuchu khulai sing madu tambi takpiri ha Ukraine da madu sing du su loina kausini Trump na masigi action se lorok pasigi maram kaino hai matam ta Zelensky da mak hai malti makhoi ase mak ase taseng mak ase red cross part on sakre ai koina haibe indraga hoji prithibi gi mayam kolaga maduga ai khoi gi wagi against chalaga hoji war tausi habse masi disrespect ovni US na thamba proposal peace ama porakhan si habse ai khoina bo khoi bu war to holaga ai khoi gi pot saraga aduga ai khoina ga si haibu wa ma yati aduna disrespect ni ma aduna red line de ki ma cross down sarabani aduna makhoi da ai khoi gi leibo mateng sing bi gi da bo mateng sing hana already leikraba sing loina ke loini yani handro pro habse ngasi Trump ko order ni amusung masi yamna kanna nei dari bo famni Amarom the war front ge asum the supau tari madi ngasi Ukraine gi site gi Russia manung de yamna sathi bai takam tauki amasung long range missile use torok tauki bani masi ge loyal drone ke atang tharaki amasung masina Russia gi chorbo oil refinery amma masi pumchak chakhat kre pumtoi to henkre aduga hojik war front line tadi war tadi yam sathi bo ani ya siam di Ukraine gi marak sang chathari se aduga hojik ka Putin amok haire sininga si gi oil refinery de attack topa amati masig loy na mafom kya ta attack to kibase aduna Russia gi mafam ni madudi masig retaliation lawni haituna hojik akan ba diplomatically Europe ka Zelensky ga makoi tana baki wani madudi war si chat thasira chaloi dori sira aikoi na khanari wasi US da approach to siam sing US da yaraga ti thamai manung da ceasefire purak na hot nani haipa aduga ceasefire purak na hot nani haiduna dom leiba asom da US na Ukraine da gi khong khut roi no khot kraba adubu peace ti hojik lakti tana peace ti hojik Russia da proposal am for European side ki thadri US ki side ki thadri makoi masen for discussion tawraga masi tangtang bomba settlement puraktri banina Russia ga di karigumba ma settlement oiji maramaduna hojik war front ti war se satina kanna sokthari satina kanna sokthoba ke wani aduna ngasi Russia manung de yamna sathipa destroy ma tawkre Zelensky ki team na masi retaliation ma sathi pamla kadori masi retaliation se loro matung da peace ceasefire or so oidori ni haibu afam ni hojik Russia ki side tagi masina makhoigi equipments mathakta pahan be equipments missile khara laijaboto madu use to rakwe ani aduga drone khara laijaboto madu use to rakwe ani aduga tasengna Zelensky gi forcing se Russia gi force ki mayok te amna surrender to ki wani hairi aduga makhoi se lan pham de su yam kana chen le makhoi masana war se to ngam roi haibti haibi ya to bani na makho mukut to nongmena capsule laga matu gi won ohela ka chat khot pa siam yaure sini aduna hanak marak ase war front ti Zelensky ki makki forcing ase demoralize oiratuna khuchu khulai su lakta aduga anopa sepai su lakta masipur moksida karamaina soknani haibki mongda yamna son thabaki wani aduna Zelensky ki team china tawre china pu araiba khara to kap khaiba hojik US ta dik laktre aduga Europe ta gi su laktre aduna marak sida Russia na makoi gi chakhom tap na hup ki badi ai madugi condition ni oirse
So Zelensky ase White House tagi ma se kauthokibani ha kauthok haiba tare mauti ma bi set pi kide London da yam set pi ki hojik European Union khanare adu ka mokoi proposal ama tharaka dori peace proposal ama masigi proposal plan ase Europe na sin base US na yabra yatra masom da hojik khandari kari go US na yaraktra di Europe na thang pu kibe khar ni to ramgoni Europe na pura khar ni di wars to lamgoni adu pura Asia gi mamang da kham ngam moi hojik ka Europe na pamisina pu US se pakoi gi mapom da yahanba aduka common factor amada makoi yanaraga war sida amaka taba gi phibam ni peace ti haijen ba adu pu peace ti oi gi phibam da hojik US khaidokre Europe na peace ki proposal ma thangla kadori masidi yanare na tati war cha thab tare